ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯔꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯈꯥ ꯇꯥꯕ ꯁꯤꯖꯟ 2 ꯂꯩꯄꯨꯟꯒꯤ ꯑꯍꯤꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯥꯡꯒꯤ ꯁꯤꯖꯟ 1ꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯃꯇꯦꯛ ꯈꯔ ꯃꯌꯥꯝꯗ ꯍꯥꯟꯅ ꯇꯥꯍꯟꯖꯔꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯍꯥꯟꯕ ꯁꯤꯖꯟ 2 ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯍꯥꯏꯔꯤꯕꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯑꯗꯨꯝ ꯁꯝꯊꯖꯔꯛꯂꯒꯦ ꯃꯌꯥꯝ ꯇꯥꯕꯤꯒꯅꯤ ꯂꯩꯄꯨꯟꯒꯤ ꯑꯍꯤꯡꯒꯤ ꯑꯍꯥꯟꯕ ꯁꯤꯖꯟ 1ꯒꯤ ꯋꯥꯔꯤ ꯇꯥꯕꯤꯗꯕ ꯌꯥꯎꯔꯒꯁꯨ ꯃꯈꯥꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯃꯁꯤꯗ ꯆꯪꯉꯒ ꯁꯤꯖꯟ 1ꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯁꯣꯝꯗꯅ ꯃꯥꯏꯕ ꯃꯪꯒꯤꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯗꯣꯔꯦꯟꯒꯤ ꯏꯃꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯈꯨꯡꯒꯪꯗꯨꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯄꯨꯟꯁꯤꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯇꯨꯅ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯋꯥꯅ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯑꯕꯦꯝꯃꯒꯤ ꯊꯋꯥꯏꯁꯨ ꯃꯥꯏꯕ ꯃꯪꯒꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯣ ꯂꯣꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯉꯁꯤ ꯐꯥꯎꯕꯗ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯇ ꯆꯪꯍꯟꯗꯅ ꯊꯝꯃꯤ ꯑꯁꯤꯠ ꯑꯋꯥꯟꯊꯥꯒꯤ ꯁꯥꯐꯨ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯐꯝ ꯈꯪꯗꯅ ꯄꯨꯔꯕꯁꯨ ꯃꯩꯒꯤ ꯀꯨꯟꯗ ꯃꯄꯥꯟꯗ ꯂꯪꯁꯤꯟꯗꯨꯅ ꯍꯛꯆꯥꯡꯁꯤꯅ ꯎꯠ ꯑꯣꯏꯅ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯆꯥꯛꯊꯤꯛꯂꯕꯁꯨ ꯃꯩꯔꯨꯗꯨꯒꯤ ꯃꯩꯁꯥꯗꯣ ꯈꯥꯡꯕ ꯉꯝꯒꯅꯤ ꯄꯤꯊꯛꯂꯕꯁꯨ ꯅꯈꯨꯠꯃꯛꯅ ꯍꯨ ꯊꯛꯀꯅꯤ ꯊꯃꯣꯏꯁꯦ ꯄꯦꯟꯅ ꯈꯥꯡꯕ ꯉꯝꯒꯅꯤ ꯑꯩ ꯃꯌꯥ ꯀꯜꯂꯕ ꯍꯨꯗꯨꯒꯤ ꯃꯩꯁꯥ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯥꯏꯅꯕꯒꯤ ꯅꯨꯡꯁꯤꯕ ꯆꯥꯛꯇꯨꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯃꯣꯏꯌꯦ ꯅꯨꯡꯁꯤꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯋꯥꯛꯆꯤꯡꯒꯤ ꯅꯤꯡꯊꯝ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅꯥꯁꯣꯟ ꯇꯞꯅ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯁꯥ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯋꯥꯔꯧꯅ ꯇꯦꯡꯊꯥꯅꯥ ꯑꯣꯏꯅꯅ ꯊꯃꯣꯏ ꯁꯣꯛꯅ ꯁꯩꯊꯥꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯑꯍꯤꯡ ꯑꯗꯨꯒꯤ ꯑꯆꯤꯛꯄꯗꯨꯕꯨ ꯊꯨꯒꯥꯏꯔꯤ ꯆꯤꯡꯂꯦꯝꯕ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯇꯔꯪ ꯑꯃꯗ ꯃꯪ ꯑꯣꯏ ꯍꯥꯑꯣꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯃꯤ ꯍꯨꯃꯥꯡꯅꯁꯨ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ ꯃꯁꯥꯗꯣ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯅꯥꯟꯊꯖꯩ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯏꯁ ꯍꯧꯖꯤꯛꯀꯤꯗꯣ ꯃꯪ ꯑꯣꯏꯔꯦꯀꯣ ꯄꯨꯡꯗꯨꯅ ꯀꯌꯥ ꯇꯥꯈ꯭ꯔꯖꯥꯠꯅꯣ ꯐꯣꯟꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯑꯩꯕꯨ ꯉꯁꯥꯏ ꯃꯣꯟ ꯃꯈꯥꯁꯤꯗ ꯅꯠꯇ꯭ꯔꯅꯦ ꯊꯝꯈꯤꯕꯗꯣ ꯃꯥꯅꯤꯗ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕ ꯃꯣꯟ ꯃꯈꯥꯗ ꯃꯈꯨꯠꯇꯨ ꯍꯨꯝꯖꯤꯟꯒꯦ ꯍꯦꯛ ꯇꯧꯕꯗ ꯅꯥꯀꯣꯡ ꯃꯌꯥ ꯅꯛꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯥꯏ ꯆꯤꯡꯂꯦꯝꯕ ꯆꯤꯡꯂꯦꯝꯕꯧ ꯆꯤꯡꯂꯦꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯃꯃꯤꯠ ꯃꯅꯥꯏ ꯊꯛ ꯊꯛꯅ ꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯃꯗꯨꯃꯛꯅ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯀꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯄꯣꯛꯂꯝꯗꯦ ꯑꯦ ꯀꯗꯥꯏꯗꯅꯣ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯁ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨꯗ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯉꯝꯖꯄꯣꯠꯇꯦ ꯇꯨꯝꯃꯒꯦ ꯀꯥꯟꯅꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯂꯦꯝꯕ ꯃꯁꯥꯗ ꯀꯩꯁꯨ ꯅꯥꯆꯨꯡꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯅꯤꯡꯉꯥꯏꯇꯅ ꯇꯨꯝꯊꯈꯤ ꯑꯣ ꯇꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕꯀꯣ ꯑꯩꯒꯤꯗꯪ ꯊꯥꯈꯣ ꯍꯦ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯍꯦ ꯏꯁꯣꯔ ꯅꯪꯕꯨꯗꯤ ꯑꯩꯅ ꯋꯥꯔꯧ ꯅꯣꯡꯃꯗꯤ ꯂꯥꯛꯈꯤꯅꯤ ꯈꯟꯗꯨꯅ ꯋꯥꯅ ꯉꯥꯏꯖꯔꯛꯈꯤꯕ ꯑꯩꯒꯤꯁꯨ ꯄꯨꯟꯁꯤꯒꯤ ꯄꯨꯔꯅꯤꯃꯥ ꯉꯥꯏꯖꯔꯛꯄꯒꯤ ꯃꯍꯩꯗꯨꯔꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯈꯥꯡꯉꯝꯗ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯝꯕ ꯄꯥꯞ ꯂꯪꯖꯈꯤꯕꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯐꯪꯍꯟꯕꯤꯔꯤꯕ ꯍꯦ ꯅꯣꯡꯗꯝꯕ ꯑꯩꯕꯨ ꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯄꯤꯈꯤꯅꯤ ꯑꯍꯤꯡꯗꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯃꯨꯛ ꯇꯥꯔꯝꯃꯅꯤ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯅ ꯂꯩꯆꯤꯟꯅ ꯄꯨꯝꯃꯝ ꯃꯝꯃꯤ ꯅꯣꯡꯉꯥꯜ ꯍꯥꯏꯕꯇꯅꯤ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤ ꯈꯪꯍꯧꯗꯅ ꯂꯥꯛꯈꯤꯕ ꯐꯣꯟ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯄꯥꯡꯕꯣꯏ ꯄꯥꯡꯗꯕꯣꯏ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯅꯥꯀꯟꯗꯒꯤ ꯐꯣꯟꯗꯣ
ꯃꯈꯨꯠꯇꯨꯅ ꯂꯥꯝꯃꯒ ꯄꯥꯏꯈꯠꯂꯦ ꯑꯗꯨꯒ ꯀꯟꯅ ꯂꯥꯎꯔꯦ ꯍꯦ ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ ꯆꯒꯠ ꯆꯒꯠ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯑꯩ ꯉꯥꯛꯇ ꯇꯨꯝꯊꯈꯤꯒꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯊꯝꯃꯨ ꯊꯨꯅ ꯃꯤ ꯎꯁꯤꯠꯇꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯗꯣ ꯐꯣꯟ ꯑꯗꯨ ꯐꯠ ꯀꯛꯊꯠꯂꯦ ꯃꯤꯀꯨꯞ ꯐꯥꯗꯦ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯔꯤꯡ ꯂꯥꯛꯑꯦ ꯂꯦꯝꯕ ꯍꯟꯗꯛꯃꯨꯛꯇꯤ ꯐꯣꯟꯗꯨ ꯄꯥꯏꯗ꯭ꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟꯗꯨꯗꯤ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯥꯛꯑꯦ ꯂꯦꯝꯕ ꯐꯣꯟ ꯑꯗꯨꯗ ꯁꯥꯎꯅ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯦ ꯍꯜꯂꯣ ꯃꯤꯅꯥꯏ ꯀꯅꯥꯅꯣꯅꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯇꯧꯔꯛꯏꯁꯤꯕꯣ ꯒꯤꯇꯥꯟꯖꯂꯤꯅ ꯀꯩꯅꯣ ꯇꯥꯃꯣ ꯑꯩꯅꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯒꯦꯅ ꯇꯧꯔꯛꯄꯁꯦ ꯌꯥꯗ꯭ꯔꯕꯣ ꯌꯥꯔꯦ ꯈꯪꯉꯦ ꯅꯪ ꯊꯝꯃꯒꯦ ꯂꯦꯝꯕ ꯒꯤꯇꯥꯟꯖꯂꯤ ꯑꯣꯏꯔꯝꯕꯗꯨꯗ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯍꯣꯏ ꯉꯥꯏꯈꯨꯑꯣ ꯊꯝꯈꯤꯅꯨ ꯑꯩ ꯁꯣꯏꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯄꯨ ꯅꯣꯡꯉꯥꯜꯂꯕ꯭ꯔꯣ ꯒꯤꯇꯥꯟꯖꯂꯤ ꯂꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯇꯤꯈꯠꯇꯅ ꯀꯟꯅ ꯅꯣꯛꯊꯣꯔꯦ ꯀꯩꯑꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯣꯡꯉꯥꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯐꯖꯕ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯍꯧꯖꯤꯛꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯦ ꯅꯪꯒꯤꯗꯃꯛ ꯊꯥ ꯑꯃ ꯇꯣꯉꯥꯟꯅ ꯊꯣꯛꯂꯛꯈꯤꯅꯦ ꯇꯨꯝꯕꯤꯈꯣ ꯃꯁꯛꯁꯤꯒ ꯔꯥꯁꯤꯅ ꯏꯀꯪ ꯍꯦꯛ ꯀꯪꯉꯗꯅ ꯅꯨꯄꯥꯅꯦꯅ ꯌꯥꯔꯦ ꯊꯝꯃꯒꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯤꯈꯣ ꯒꯨꯗ ꯅꯥꯏꯠ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯤꯇꯥꯟꯖꯂꯤ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯂꯦꯝꯕ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯣꯏ ꯊꯝꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯕꯒ ꯅꯪꯍꯧꯗꯦ ꯀꯣꯛ ꯂꯩꯈꯠꯄꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯥꯟꯅꯗꯦ ꯇꯨꯝꯈꯤꯒꯦꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯂꯒ ꯉꯥꯡꯕ ꯍꯧꯔꯦ ꯍꯦ ꯄꯥꯈꯪ ꯑꯔꯤꯕ ꯍꯧꯒꯠꯂꯨꯅꯦ ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯔꯦ ꯃꯇꯨ ꯊꯤꯔꯨꯁꯨ ꯌꯥꯗꯦ ꯅꯪ ꯑꯃ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯣꯏ ꯍꯧꯒꯠꯂꯣ ꯆꯥꯛꯀ ꯂꯣꯏꯔꯕꯅꯤ ꯅꯪ ꯄꯥꯕꯨꯡꯁꯨ ꯍꯜꯂꯛꯑꯅꯤ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯃꯥꯌꯣꯛꯅꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯛꯑꯗꯧꯅꯤ ꯆꯨꯝꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯑꯃꯗꯣ ꯑꯃꯨꯛ ꯇꯞꯁꯤꯜꯍꯧꯗ꯭ꯔꯗꯤ ꯌꯥꯔꯝꯃꯔꯣꯏ ꯍꯩꯃꯥ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯅꯪꯕꯨ ꯄꯥꯈꯪ ꯑꯔꯤꯕ ꯅꯠꯇꯦꯅ ꯑꯉꯥꯡꯅꯤꯅ ꯀꯅꯥꯅ ꯍꯥꯏꯗꯣꯔꯤꯒꯦ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯒꯗꯤ ꯏꯃꯥꯗꯤ ꯌꯥꯝ ꯍꯥꯏꯔꯛꯈꯤꯗꯧꯔꯤ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯍꯅꯨꯕꯤ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯁꯦ ꯅꯈꯨꯠꯅ ꯂꯧꯈꯠꯂꯒ ꯆꯥꯕ ꯉꯝꯃꯤꯕ ꯅꯊꯃꯣꯏꯗꯣ ꯉꯝꯃꯨ ꯉꯝꯃꯤ ꯌꯥꯝ ꯉꯝꯃꯤ ꯈꯖꯤꯛ ꯈꯔꯥꯛ ꯅꯠꯇꯦ ꯌꯥꯝ ꯉꯝꯃꯤꯀꯣ ꯌꯥꯔꯦꯕ ꯏꯃꯥ ꯂꯦꯞꯄꯣ ꯈꯔ ꯉꯥꯡꯉꯗꯤ ꯁꯦ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯔꯦꯕ ꯀꯌꯥꯗꯅꯣꯅꯦ ꯃꯁꯤꯕꯨ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯂꯤꯕ꯭ꯔꯣ ꯍꯥ ꯃꯁꯤꯕꯨ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯗꯕꯒꯤ ꯉꯥꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅꯦ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯉꯁꯤꯗꯒꯤ ꯊꯥ ꯑꯃꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝꯁꯤꯗ ꯏꯃꯧ ꯄꯨꯔꯛꯀꯗꯕꯅꯤ ꯂꯩꯁꯥꯕꯤ ꯑꯣꯏꯒꯦꯔꯥ ꯃꯧ ꯍꯜꯂꯛꯄꯤ ꯑꯣꯏꯒꯦꯔꯥ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯆꯤꯡꯃꯤ ꯑꯣꯏꯔꯁꯨ ꯇꯝꯃꯤ ꯑꯣꯏꯔꯁꯨ ꯑꯗꯨ ꯑꯗꯥ ꯏꯃꯥ ꯀꯔꯤꯝꯇ ꯊꯤꯖꯔꯣꯏ ꯅꯪꯅ ꯄꯥꯝꯃꯦ ꯅꯨꯡꯁꯤꯅ ꯄꯨꯔꯛꯄ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ ꯅꯪꯅ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒꯅ ꯏꯃꯥꯅ ꯄꯥꯝꯕ ꯏꯀꯨꯠ ꯆꯥꯕ ꯏꯃꯧ ꯊꯤꯕꯗ ꯅꯪꯅ ꯃꯇꯝꯗꯨꯗ ꯑꯗꯨ ꯑꯗꯥ ꯀꯔꯤꯝꯇ ꯍꯥꯏꯔꯛꯄ ꯌꯦꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥ ꯉꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯃꯀꯣꯛ ꯈꯣꯠꯂꯒ ꯑꯁ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅꯕ ꯃꯧꯇ ꯄꯦꯜꯂꯕꯅꯤ ꯀꯕꯣꯛ ꯀꯕꯣꯛ ꯑꯃ ꯈꯪꯅꯖꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯄꯞꯖꯤꯗ ꯉꯥꯎꯔꯤꯉꯩ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯧꯕ ꯏꯃꯥꯟꯅꯕꯁꯨ ꯑꯃꯠꯇ ꯇꯤꯟꯅꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯀꯥꯡꯊꯣꯟꯗꯕꯨ ꯄꯨꯜꯂꯒ ꯊꯝꯈ꯭ꯔꯕ ꯀꯔꯤꯅꯣ ꯃꯁꯛ ꯃꯁꯥꯒ ꯎꯈꯤꯗ꯭ꯔꯦ ꯐꯣꯟ ꯇꯧꯔꯁꯨ ꯃꯇꯨꯁꯤꯡꯗꯨꯅ ꯍꯦꯛꯇ ꯄꯥꯏꯔꯦ ꯑꯣ ꯅꯨꯡꯁꯤꯕꯅꯤꯗ ꯏꯇꯥꯎ ꯄꯨꯟꯁꯤꯕꯗꯣ ꯃꯥꯅ ꯉꯁꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯁꯥꯔꯝꯃꯣꯏꯀꯣ ꯁꯤꯒꯟꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯇꯥꯎ ꯅꯨꯡꯁꯤꯕ ꯅꯪꯁꯨ ꯁꯣꯝꯗꯅ ꯅꯥꯎꯕ ꯄꯥꯈꯠꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯏꯃꯥ ꯏꯆꯦꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯦ ꯊꯔꯣ ꯅꯥꯎꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯣ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯀꯔꯤ ꯍꯥꯏꯕ ꯑꯇꯣꯝꯕ ꯅꯆꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯁꯦ ꯏꯃꯥꯗ ꯁꯦꯡꯅ ꯇꯝꯃꯨ ꯅꯥꯎꯕ ꯀꯞꯇꯨꯅ ꯃꯃꯥꯕꯨ ꯆꯦꯆꯦꯠ ꯀꯣꯟꯗꯨꯅ ꯏꯃꯥ ꯏꯆꯦꯗꯣ ꯑꯩꯈꯣꯏꯕु ꯋꯥꯔꯧꯗꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯊꯤꯕ ꯌꯥꯕꯁꯨ ꯊꯤ ꯐꯪꯗ꯭ꯔꯦ ꯏꯃꯥ ꯊꯔꯣ ꯇꯦꯡꯊꯥꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤꯕ
ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯑꯁꯨꯝꯅ ꯇꯔꯣ ꯑꯃꯨꯛꯁꯨ ꯀꯞꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯎꯕꯤꯒꯨꯝ ꯃꯃꯤꯠꯇꯣ ꯑꯌꯦꯡꯕ ꯃꯐꯝ ꯑꯃꯗ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯕ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯥꯎꯕ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯍꯦꯟꯅ ꯄꯥꯈꯠꯈꯤꯕꯅ ꯍꯥꯏꯐꯝ ꯇꯧꯐꯝꯗꯤ ꯈꯪꯖꯗ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯃꯥꯒꯤ ꯃꯁꯥꯗꯣ ꯅꯣꯝꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯅ ꯀꯧꯖꯩ꯫ ꯏꯃꯥ, ꯏꯃꯥ, ꯀꯗꯥꯏꯗꯅꯣ ꯏꯃꯥꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯁꯦ ꯏꯃꯥ, ꯃꯤꯠꯇꯣ ꯁꯣꯝꯗ ꯌꯦꯡꯉꯣ, ꯅꯆꯥꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯕꯣ? ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯔꯣ ꯏꯃꯥ꯫ ꯑꯁꯨꯝꯅ ꯅꯥꯎꯕꯅ ꯃꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅ ꯁꯥꯡꯂꯕꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯤ ꯇꯦꯟꯕꯒꯨꯝ ꯅꯤꯡꯏ꯫ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯄ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯑꯅꯤꯒꯤ ꯈꯨꯌꯥꯗ ꯆꯪꯖꯗꯨꯅ ꯗꯨꯛ ꯊꯥꯎ ꯃꯩ ꯊꯥꯗꯨꯅ ꯈꯣꯏꯔꯝꯖꯗꯨꯅ ꯂꯩꯕ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯉꯛꯄꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯕꯗꯨꯒꯤ ꯑꯁꯥꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯒꯤꯇꯥꯟꯖꯂꯤꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯒꯤꯇꯥꯟꯖꯂꯤꯁꯨ ꯅꯣꯛꯂꯒ ꯇꯥꯃꯣ, ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯍꯥꯟꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯋꯥꯈꯜꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯀꯣ, ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ? ꯂꯦꯝꯕ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯂꯒ ꯉꯁꯤꯁꯤꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯈꯪꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯨꯛ ꯋꯥꯏ ꯁꯪꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯣ ꯅꯨꯡꯁꯤꯕꯤ, ꯑꯩꯈꯣꯏꯅꯤ ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯁꯤ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ꯫ ꯏꯁ ꯏꯁ, ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯅꯨꯄꯥ, ꯅꯪ ꯑꯃꯨꯛꯇ ꯈꯜꯂꯛꯈꯤꯅꯨ, ꯃꯇꯝ ꯆꯥꯗ꯭ꯔꯤ꯫ ꯂꯦꯝꯕ ꯈꯔ ꯁꯥꯎꯔꯞꯅ ꯃꯈꯥ ꯇꯥꯔꯛꯑꯦ꯫ ꯑꯣ, ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯑꯃꯨꯛ ꯆꯥꯗ꯭ꯔꯤꯕꯅ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ, ꯑꯩꯒꯤꯗꯤ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ꯫ ꯑꯣ, ꯇꯥꯃꯣꯒꯤ ꯋꯥꯁꯤꯗꯤ ꯑꯩꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯤꯁꯤꯅꯤ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯇꯥꯃꯣ, ꯇꯥꯃꯣꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯈ꯭ꯔꯣ, ꯑꯩꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯅ ꯑꯔꯣꯏꯕꯅꯤ꯫ ꯂꯦꯝꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ, ꯑꯃꯨꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯞꯅ ꯍꯥꯏ ꯍꯦ, ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯕꯅꯦ ꯑꯉꯥꯎꯕꯤ, ꯁꯦ ꯁꯥꯎꯔꯅꯨ, ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯦ, ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯉꯥꯏꯍꯜꯂꯅꯨꯕ꯫ ꯇꯥꯃꯣ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯨꯡꯁꯤꯕꯗꯨꯅꯅꯦ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦꯅ ꯍꯥꯏꯔꯤꯗꯣ, ꯍꯥꯏꯅꯕꯗ ꯌꯥꯔꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯦ꯫ ꯃꯔꯧ ꯂꯩꯕ ꯒꯤꯇꯥꯟꯖꯂꯤꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯂꯦꯝꯕ ꯃꯄꯨꯛꯅꯤꯡꯗ ꯂꯣꯟꯅ ꯈꯜꯂꯦ꯫ ꯑꯩꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯁꯨ ꯈꯪꯂꯖꯥꯠꯂꯦ꯫ ꯑꯁ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯈꯪꯂꯝꯂꯒꯗꯤ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯃꯥꯅ ꯈꯜꯂꯝꯕ? ꯀꯩꯅꯣ ꯇꯥꯃꯣ, ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯤꯗꯨꯅ ꯀꯔꯤ ꯈꯜꯂꯤꯅꯣ? ꯂꯦꯝꯕ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯀꯩꯁꯨ ꯅꯠꯇꯦ, ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯕꯦ꯫ ꯒꯤꯇꯥꯟꯖꯂꯤ ꯈꯔ ꯁꯥꯎꯔꯅ ꯀꯩ ꯍꯥꯏꯕ ꯑꯗꯨꯅ? ꯑꯕꯦ ꯍꯥꯏꯕꯨ ꯀꯅꯥꯅꯣ? ꯁꯦꯡꯅ ꯈꯨꯝꯃꯣ, ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯈꯔ ꯂꯣꯠꯂꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ, ꯑꯩ ꯑꯉꯥꯡ ꯅꯠꯇꯦ, ꯊꯨꯅ ꯍꯥꯏꯔꯣ, ꯑꯕꯦ ꯍꯥꯏꯁꯦ ꯀꯅꯥꯅꯣ? ꯂꯦꯝꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯀꯞꯁꯤꯟꯅꯗꯨꯅ ꯒꯤꯇꯥꯟꯖꯂꯤꯕꯨ ꯊꯦꯝꯃꯛꯏ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯑꯕꯦ ꯀꯧꯕꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯨꯝꯅ ꯀꯧꯔꯨꯕꯅꯤ, ꯑꯩꯅ ꯁꯨꯞꯅꯇꯒꯤ ꯑꯕꯦ ꯀꯧꯔꯨꯕꯒꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯉꯝꯂꯕ? ꯐꯔꯦ, ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯖꯔꯔꯣꯏ, ꯑꯩ ꯂꯥꯜꯂꯦ꯫ ꯇꯥꯃꯣ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯅꯪꯅ ꯀꯞꯄꯒ ꯑꯩ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ? ꯁꯦ ꯇꯣꯛꯑꯣꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ, ꯑꯩ ꯀꯔꯤꯝ ꯈꯟꯗ꯭ꯔꯦꯕ꯫ ꯁꯣꯝꯗ ꯂꯦꯝꯕꯗꯤ ꯃꯊꯃꯣꯏꯅꯨꯡꯗ ꯍꯔꯥꯎꯅ ꯅꯣꯛꯏ, ꯑꯗꯨꯒ ꯈꯜꯂꯤ, ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯄꯪꯗꯤ ꯄꯪꯈ꯭ꯔꯕꯖꯥꯠꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯂꯦꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠ ꯑꯃ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯂꯦꯝꯕ ꯈꯔꯁꯨ ꯀꯤꯒꯟꯗꯦ, ꯀꯔꯤꯝꯇ ꯊꯧꯁꯥꯗꯅ ꯄꯥꯏꯔꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫
ꯂꯦꯝꯕ ꯈꯣꯟ ꯋꯥꯎꯔꯞ ꯁꯥꯎꯅ ꯂꯥꯎꯔꯦ꯫ ꯍꯦ! ꯀꯔꯝꯕ ꯃꯤꯔꯣꯟ ꯊꯨꯡꯗꯕ ꯑꯉꯥꯎꯕ ꯀꯅꯥꯅꯣ? ꯑꯃꯝꯕꯁꯤꯗ ꯂꯥꯛꯅꯗꯅꯒꯁꯨ ꯇꯧꯏ꯫ ꯑꯗꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯦ ꯈꯜꯂꯛꯀꯅꯨ꯫ ꯆꯤꯡꯊꯣꯛꯑꯒ ꯅꯦꯠꯈꯥꯏꯕ ꯉꯝꯕ ꯃꯤꯅꯤ꯫ ꯒꯤꯇꯥꯟꯖꯂꯤ ꯐꯣꯟ ꯊꯝꯂꯝꯗ꯭ꯔꯦ꯫ ꯂꯦꯝꯕꯅ ꯁꯥꯎꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯃꯤꯒ ꯑꯃꯨꯛ ꯈꯠꯅꯔꯕ꯭ꯔꯥ ꯄꯥꯈꯠꯆꯗꯨꯅ ꯍꯪꯉꯛꯏ꯫ ꯇꯥꯃꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯌꯨꯝꯗ ꯆꯪꯕꯤꯔꯣ꯫ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯕꯣ? ꯄꯥꯈꯠꯄꯅ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯃꯣ꯫ ꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯤ꯫ ꯅꯨꯡꯁꯤꯕꯤ, ꯄꯥꯈꯠꯀꯅꯨ, ꯑꯩ ꯀꯩꯝ ꯇꯧꯗꯤꯌꯦ꯫ ꯂꯩꯀꯥꯏꯁꯦ ꯑꯐꯥꯎꯕ ꯌꯥꯝ ꯂꯩꯔꯦ꯫ ꯃꯔꯤꯟ ꯇꯦꯡꯊꯣꯛꯄꯤꯒꯦ ꯇꯧꯕꯅꯤꯗ ꯆꯨꯝꯅ꯫ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯄꯥꯈꯠꯀꯟꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯂꯦꯝꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯄꯛꯆꯗꯦ꯫ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯁꯛ ꯎꯗꯕ ꯈꯨꯠ ꯑꯃ ꯂꯦꯝꯕꯒꯤ ꯃꯆꯤꯟꯗꯣ ꯀꯟꯅ ꯃꯦꯟꯁꯤꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯒꯤꯇꯥꯟꯖꯂꯤ ꯂꯦꯝꯕꯅ ꯋꯥ ꯂꯥꯡ ꯀꯔꯤꯝꯇ ꯉꯥꯡꯂꯛꯇ꯭ꯔꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯒ ꯑꯃꯨꯛ ꯇꯧꯕꯗꯗꯤ ꯑꯣꯞ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯒꯤ ꯃꯆꯤꯟ ꯃꯦꯜꯂꯛꯂꯤꯕ ꯃꯁꯛ ꯎꯗꯕ ꯈꯨꯠꯇꯣ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯂꯥꯛꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯕ ꯃꯇꯨꯡ ꯈꯨꯠ ꯑꯗꯨꯅ ꯂꯦꯝꯕꯒꯤ ꯃꯆꯤꯟꯗ ꯑꯀꯟꯕ ꯁꯥꯛꯐꯨ ꯑꯃꯗ ꯊꯥꯖꯤꯜꯂꯛꯈꯤ꯫ ꯂꯦꯝꯕ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯈꯤ꯫ ꯃꯀꯣꯛꯇꯨꯁꯨ ꯑꯆꯧꯕ ꯅꯨꯡ ꯑꯃꯗ ꯌꯩꯁꯟꯕꯗꯒꯤ ꯂꯨꯈꯝꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯂꯣꯏꯅ ꯀꯥꯏꯔꯦ꯫ ꯂꯦꯡ ꯑꯣꯠꯄ ꯉꯝꯗꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯎꯕꯗ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯤꯁꯨ ꯃꯥꯟꯕ, ꯑꯗꯨꯒ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯂꯨꯔꯒꯅ ꯅꯨꯄꯥꯁꯨ ꯃꯥꯟꯕ ꯃꯁꯛ ꯈꯪꯗꯕ ꯃꯃꯤ ꯑꯗꯨꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯒ ꯂꯦꯝꯕꯗ ꯍꯔꯥꯎꯅ ꯌꯦꯡꯉꯤ꯫ ꯂꯦꯝꯕ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯔꯤ꯫ ꯅꯪ ꯀꯅꯥꯅꯣ? ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯂꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯛ ꯎꯗꯕ ꯃꯃꯤꯗꯣ ꯅꯣꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯦꯝꯕꯗ ꯃꯃꯤꯠꯇꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯐꯠ ꯃꯥꯡꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯦꯝꯕ ꯑꯀꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯅꯥꯕꯁꯤꯡꯗꯨꯁꯨ ꯑꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯥꯎꯊꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝꯗꯨꯕꯨ ꯌꯧꯔꯕꯗꯤ ꯈꯟꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯊꯣꯡꯒꯥꯟ ꯐꯥꯎꯗ ꯌꯧꯔꯦ꯫ ꯂꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯁ, ꯁꯤꯔꯝꯅꯤꯗ꯫ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯂꯥꯏ ꯍꯥꯏꯕꯗꯨꯕꯨ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯔꯦꯝꯕꯗ ꯉꯁꯤ ꯑꯩ ꯊꯋꯥꯏ ꯃꯥꯡꯉꯝꯅꯤꯗ꯫ ꯑꯁꯨꯝꯅ ꯂꯦꯝꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯉꯪꯂꯒ ꯂꯣꯟꯗꯨꯅ ꯂꯩꯕ ꯒꯦꯠ ꯑꯗꯨ ꯍꯥꯡꯒꯦ ꯇꯧꯏ꯫ ꯅꯥꯀꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯣꯟꯅ ꯗꯗꯥ꯫ ꯂꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯎ, ꯇꯥꯏꯌꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯕ ꯈꯪꯍꯧꯗꯅ ꯃꯆꯤꯟꯗꯒꯤ ꯈꯨꯝꯇꯣꯛꯈꯤ꯫ ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯅ ꯀꯗꯣꯝꯗꯒꯤ ꯀꯧꯔꯛꯂꯤꯕꯅꯣ ꯈꯣꯟꯖꯦꯜꯗꯣ ꯀꯅꯥꯅꯣ ꯑꯁꯤ ꯈꯟꯗꯅ ꯅꯥꯀꯟ ꯑꯣꯏ ꯃꯃꯥꯏ ꯃꯃꯤꯠ ꯐꯠ ꯐꯠ ꯂꯩꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯈꯣꯟꯖꯦꯜꯗꯨꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯄꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯦꯝꯕ ꯑꯀꯤꯕꯅ ꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯕꯒꯨꯝꯁꯨ ꯇꯧꯏ ꯃꯁꯥꯗꯣ꯫ ꯑꯁꯨꯝꯅ ꯂꯦꯝꯕ ꯒꯦꯠꯇꯣ ꯈꯪꯍꯥꯡ ꯍꯥꯡꯂꯒ ꯃꯈꯣꯡ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯊꯣꯡꯖꯤꯟ ꯐꯥꯎꯗ ꯌꯧꯔꯦ꯫ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯊꯥꯡꯖꯤꯟꯒꯦ ꯍꯦꯛ ꯇꯧꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯌꯥꯟꯗꯨꯅ ꯐꯥꯕꯒꯨꯝ ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ꯫ ꯂꯦꯝꯕ ꯀꯅꯥꯅ ꯐꯥꯔꯤꯕ ꯑꯁꯤ ꯈꯟꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯑꯃꯨꯛ ꯌꯦꯡꯕꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯂꯦꯝꯕ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯦ꯫ ꯑꯣꯏꯔꯤꯕ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯀꯤꯕꯅꯗꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯔꯦ꯫ ꯀꯤꯗꯕ ꯁꯥꯅ ꯀꯟꯅ ꯂꯥꯎꯏ꯫ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯐꯥꯔꯤꯕ? ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯃꯥꯡꯁꯤꯗ ꯊꯣꯛꯂꯛꯑꯣ, ꯄꯥꯡꯒꯟ ꯆꯥꯌꯦꯡꯅꯁꯦ꯫ ꯊꯣꯛꯂꯛꯑꯣ, ꯀꯅꯥꯅꯣ? ꯃꯆꯥꯅ ꯑꯉꯥꯎꯕꯒꯨꯝ ꯀꯣꯏꯔꯥꯎ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ ꯂꯦꯝꯕꯒꯤ ꯃꯃꯥ ꯁꯈꯤ ꯆꯥꯛꯁꯪꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯥꯏ ꯑꯆꯧꯕ, ꯀꯩꯅꯣ ꯅꯪꯅ ꯌꯥꯆꯪ ꯀꯥꯡꯉꯧꯁꯤꯗ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯀꯣꯏꯔꯥꯎ ꯑꯃꯨꯛ ꯂꯥꯎꯔꯤꯁꯤꯅ? ꯀꯅꯥꯒ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯦ? ꯏꯃꯨꯡꯁꯦ ꯂꯥꯏ ꯇꯤꯟ ꯑꯃꯠꯇ ꯆꯪꯕ ꯉꯝꯃꯔꯣꯏ꯫ ꯂꯥꯎꯅꯦ, ꯅꯪꯕꯨ ꯂꯥꯎ ꯈꯣꯡꯒꯦ ꯍꯥꯏꯔꯁꯨ ꯅꯪꯒꯤ ꯀꯥꯗ ꯅꯆꯤꯟꯗꯣ ꯄꯦꯅ ꯅꯪꯒꯤ ꯀꯥꯗ ꯂꯥꯎꯔꯨ ꯂꯥꯎ꯫ ꯅꯪꯒꯤ ꯍꯥꯛꯇꯛꯁꯤꯗ ꯏꯀꯥꯏꯕꯅ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯁꯦ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯅꯤ꯫ ꯂꯥꯎꯅꯦ ꯅꯪꯕꯣ꯫
ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯜꯂꯤ ꯂꯦꯝꯕ ꯀꯞꯂꯒ ꯏꯃꯥ ꯑꯩ ꯉꯥꯎꯗꯤꯌꯦ ꯀꯔꯤꯅꯣ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯏꯃꯥ ꯏꯃꯥꯅ ꯆꯤꯡꯗ꯭ꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯆꯪꯉꯛꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯃꯤ